JONG jong male haire how kya ai hai maiteron si nang di naron ju sudabani na noi di khangju khangoi nawas lokte nang ngangi do yeng kano maite gi youtuber gi kano daga video daga yeng la kano comments ka tor kano mayam punamak ai gi channel sibu yeng bireba me pung khodi makpu ikai khum nazari ado mayam ai ngasi se ko ai ngonda comments khara dum aina comments khara lokhajaraga comments khara pathoksa na ise tawjarak pane ba ko adaida stage ta comments ko gi nungsi na habira ko isini na mayam yauri ko adugi comments aina sigi kano sida comments pathok pase lokha chahogda ba yaw taraga so waroubiroi haina khanjai adubu amatanga haijaramge ado mayam na akoigi comments ta dum lakpi nangi video do nungai taragadi nang nasana haidraga su ai like haiba adegi subscribe toksan biramo comments hada biramu haibado ado ngasi ju haijarage like toksan biramo comments thada biramo aduga subscribe su toksalo toksan da boyadi sije akoigi youtuber khuding ma ke ko video haurak pada masagi adum si adum hairaga leiba wa haini na khoi chu dum haina bado ko aduni da ado mayam adudi comments aina yamna lokhachararoge ai ngasi gi comments tare nipan khatang lokhachage ko aduga adui tadi mayam ai haura age pathok charage ko kaino aina kaino gi khoi gi nurse tambagi matang da ina video ma hap khidana ko adudugi matang dudo khoi gi harte sor sing na haibirakpani ko ise se Imphal hospital da hana leiramba malida knowledge oiba topic ne makhata na sembiro on haiba ko manaba leiramgani ko aiga sodum inoi ba iten ba aiga manaba sodum yawramgani yawdabadi tawramoi manipur lebak chawbuni na ko ado ai Imphal hospital da tawjaram de aduga knowledge oiba hoi yamna di kanai adubu sigi sumana knowledge oiba aina semjarak pa se aina mathang da su adum semjarake ado tawbadadi mayamna sumana knowledge oiba kari sembagi matang se ko video se mayamna haidi yeng ningdaba do na su tawe adubu kai su kaide aidi marak aina khangjaba aigi isagi profession oina tawba thabak ni na sije ai adum marak topic se adum content se adum sembada hapjarake kaino haidi masije adum sembada khara adum kuina adum sange boko aduduna ai mathangda suksoi soidana semjarake ado sigi ingonda comments se thambirakpagi damakta yam thagachari mathangi comments lokhachage mathangi comments sidi khoigi maitei isini nawge comments na tre sidi cookie gi comments ne ko cookie gi comments se yam dila ai sulo lokhatram ne do simatang di ina sum lokhalakpani kai haino mai sibo mimin housekeep na haira wiba ingonda nangche jong mali yong ga haide haba jong 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 male haire how keep nang na ingonda jong male hani nang di yongi mathun male na thaulai ta mi male noina maitei masagi maitei youtuber gaida changa noina kak tawraga noina comments kari piri duban na thaulai ta bro noiba noi ne tawri se mi hatpa tuppa degi mi gi youtube maitei gi youtube ka channel heda changa samata bana thaulai ta be type ta nang di yong thun male mathangi comments amula khotsa game mathangi comments na ko akoi gi siju housekeep hai karino user address user housekeep hai do man haire ni ko nagagi pochai mun bachatlo noi maira pai bi huran bi singdoi akoi di huran bizu oide adegi migi naga noina kotpi re idu kari gino naga isini na oiga akoi ga karim sauna ba khotna ba su kaim leijade noi khatang ni huran badi noi di maitei isini na gaina kano tawra saning dena pummaga langthokpa kaino da ching da pummaga cherang da langthokpa chak tu bu noi di saning dena na cherang do thangkat tana noina khokat na taroga maitei singna tawri se yengon ne asibu maitei singna chai ne dute adu dang noina haijaram bwane cha phangdadana noidi husi tampak to kumdharaga noidi noi na buk sing do na thibong ji do cha ba phangdramni na hujikan di noi kaidawi noina maitei na charaga huntu amba apum ma sam yam do khulla ga noina cha badu aduga huran ba chalo koi huran di kanamta akoi imai pa na koi di huran ba akoi kaimta tambirakte noini hurali de huran ba noina mathangi comments amula khachara ke maithei mathangi comments jo kai akoi gi tauthang hai ding ede kaino hat nei mom tauthang hai ko hat nei mom tauthang
aduna video maite youtuber ngai video yenge haisu yeng ge haisu to aduga noina changa ga sugumba bad comments pigano aduga noina mingon du da noina kakak launa noina khoi mahum da ai hai maite ron si ju nangdi na ron ju su da bani na noidi khangju khangoi khoi mahum haibadi hani gi kano do hani gi mayum do makon do udaga yan thabado adugumba do kakak thiluraga de du da thilura di nangode yoma aga na chiklaka da bagi thabuk to taung ma haire ni ko khun ngak pa kaina aina kanogi akoigi maitei akoigi ichin upasing na khun ngak pagi matangi amagi video mati amaina semjagi beda akoigi mau isini naw gai gi su yaw ki beda adugi deida lakpa comments ne ba ko khun ngak pa kaina khun ngak tradi phajana khun nga agadi phajana nga o yadro kuki lamda laga noigi kuki lambo leijabra haise leita baduna natro noina hura laga maitei gi kanoda lamda noina attack tawraga noigi nasagi oina bane tawdana noina mara leijada ba kaya noina hat tuktana noina tawise mathang sikhi bado kai haina nungai pite ta ko nungai bide da ko haibase man hai nungai pite ta ko ka hai nuksu san te nang noidi he nawas lokte nang ngangi do yeng kano maitei gi youtuber gi kanoda ga video daga yeng la kano comments ka torkon aduga mathangi sina khoi gi sina khoi maitei isini naw singdagi lakpani yamna nungsiba comments ama lae ado mayam video se mayam se loi hapnai akhoi mapanda lei tar ga so khoi video se leptana haidi continue haidi akhoi irei box se thoiba mayam sigi khanja da bida akhoi na video hapa khopa dmaina kaimta leite isini pa ibung pa sing na yeng biraga aduga amna lana khanbi badi khalanja ningde na aina haijaninge akhoi su haidi mayam na taunariba taunarakpagi matung ina samana tawrakanda akhoi gi paisa khara makhai mingonda paisa khara mateng pangbi haina ni bagi mahuta isana hotna jaraga mateng khara tawjana ba haidana khoi ju hotna jaraga tawjarak pani si tawjari base ado sidai sta khoi gi ese ko ming je iboy yengkham hai ko ado man haibi re se lan kala kan se da na thibong cha bagi sakthu ahan oiraga gyan ta da ba sakthu sai fajana hairo lan kala kanse noina chari thaiba tawri bado video de yeng banungai te hairam ta de ai oina isai thanda yam ikai jaga da bani ado nangi sidi akampe na wai chare ado nangi akampe na wai cheba nangi sigi ibung lai para su khangja de akhoi su gyan ta jai leiba nuksi da ba comment la asu hujiti nuksi ba comments ama mu lakhalake la iponi da nuksi badi me hama sama gi manung da manga tara de nuksi bi basu dum yauri poni ba aduga mathangi khoi maitei sini naw sindagi laukhat charake ko ibem manipur hai ko ibem manipur hairame haire ko yam nusina ko isi se hanadi yeng ningam da bane haujikti nusiri en haiba ko yam thaga sari saman to bane mi se han ba ko gi mi je uba matan yam nusiba pokpa aduga sum yeng kan da nusirakta ba adu su yaud banate luhonga kan da ite naw se khoi gi pakhang lai sabi ori ngai da yam na nusina ba ko aduga luhonga kan da leiminera kan da masakta su yeng ning da ba ga yaw da basu nati ba yawri bani ba dumaina ai se hana tholok pada ham bada di am usi da mi khudi mona loi hai ba ai je sakta je am hauti han bada sau law ba yam na kai no taw ba dumaina oina no tawi isau yam langgan ba no taw boina do ise je sum yenga kan da no taw ri ka hai amana thagalak pa je harauri mathangi comments lakha charake me mathangi comment se user si su kari no ai khangdre 7rx kari kano 7k kai haino ai khangdre maming yaudre ado aina khwai hanam aina tha mapan mu aina mubang tawdrobai matung dang han numi khareni gi mamang deira chicken thongba singju tor gaina mubang macham taw gi bedo ko adu gi duda aina kit namaga cha gi bedo matang tu da man haibiri ebo ko ado noksu nokni e khu haije ko saubudi sauning de se nokni e ba kayam kupthana ai gi da makta yingbiri no haibase khanbi basida ai magi makok tu da ai gi da makta mai makok tu da space kitang thammini be kaisam gi makhan mathen ji gi kitang wakhan khan na be kok se kitang thambi ge ga se thambi ri ba man haire comment se as thi di boro thidrum ni ha haraga khucha doi hoi yam thaga chani ngai ni ai kem reply ta wi de ai nok tang no ga kaim te kaino de ai na toilet sang bagi da kari maina bodro bo thada gadra matum bu thada ram gadra yam na khanbi raga kok sanabi raga nang tumba ga yadage nang na khanbi ri se hani ngai leitana thaga chari ni kari ke machuda no tawgani haiba do adu dum khallaga dum leibiro
अदो मयामी से मखन से यामी को अदो अइना सिदैसिदा हाइबसिदा हाइहैदबा अदगी साउनिंगबा अदगी अइना हाइगिबसिदा सोइखि लानगिबा यावता सु मयाम ngakpiu को अदो अइसे अरोइबदा कमेंट्स अमतंगा लखसगे अरोइबगी कमेंट्स ना को अइना कइनोगी अइना अखोइगी नर्स तंबसे यामना कानै नर्स से तमगदबनी हाइना हाइबदो अदुगी कंटेंट दो अदुदुगी मतंग दुदा लुसी ने हाइबिरकपनेबको माना हाइरिसिसु लालमदब याइ को पारके तामिनसे को यारे पेले हे मणिपुर की रिम्सता जेनिम्सता तौरिबा नर्स मयाम सिदी पेंजरे हे सुना मरोलमा सुनिंगद्रिबा मोइबु पेशेंट बीपी ओनब्रो वाटगा इंटर्न डॉक्टर ngaktani तौरिबा मयाम दो मी अतोपा स्टेट येंगलुरगदी अखोई मणिपुर गवर्नमेंट नर्स सिदी मिट याम नाय नाय होय चुम्मंबा याय आइदी तसेंग हायरबदा आई मणिपुर की प्राइवेट हॉस्पिटल दसु तौजरक्ते अदगी मणिपुर की गवर्नमेंट दसु तौजरक्ते आइना ट्रेनिंग चटलिंगै मतम द खोइदी ट्रेनिंग चटलिंगै मतम दो ददी अखोइ तौरई अदुदा तौमिनरक खoi इचेंगै करिंगै दो मोइना ताकपिरक्तना अदुदा तौरिबा इचेंगै दुना ताकपिरक्पदगी खoi हाइजरक्पा ngaktene खोइना तंबदी अखोइ जे थियोरी खतनेबा खोइना तमजरक्पदी प्रैक्टिकल दुदी आई रिम्स तदी चलक्ते अखोइ जेनिम्स त चलई सीजा हॉस्पिटल दा अच्छा रिम्स ता चलकबसिना सिर्फ साइकेट्रिक वार्ड तो को अदु खतंग चटपा फंगजरे अदु चटपा मतम सिदा सिगी मफम मफम खुदिमक से खोइना ड्यूटी चटपा सिदा ताबिरमीबा खोइगी सिस्टर हाइदी खोइ इचे जिंग दो को अखोइगी मथक मथक की ड्यूटी तौरंबा जिंग दो अदु दुना इचे जिंग दुना खोइदा ताकपीरगा तंबीरगा लोइनबा खोइ जो हाइजरकपा ngakतनी अदु आइगी मोतदी मयाम लायेंग चलीब इचिनाव मणिपुर लेरिबा मयाम दो हॉस्पिटल दा लायेंग चलीने अदो मणिपुर दा तौरिबा नर्स कैजे समाना हिदा कापीदे बीपी ओनबीदे हाइना अदुग्यामना थमोइदा थाजदब थंबदो थंबीगनु करिनो हाइजब तारगदी मतांगना चानदबगी मतमना चानदबगी हाइदी बीपी येंबियु हाइबा मतमदा असोमदसु अचिनबा अमा लेरंबा याय अदुगी मतंग ओइनबना मरम ओइरगा नोइना हाइरिबा नोइगी कंप्लेन तौरिबदो मोइना तारमदबसु ओइबा याय अदो सिस्टर याउदना नर्स याउदना हॉस्पिटल दी हांगबा यादबनी हॉस्पिटल चलाइबसु यारो मरुइबा पैसा फन्याम पाइदनसु नर्स याउदगदी हॉस्पिटल दो मपुंग फाबा हॉस्पिटल अमदी ओइरोय अदुना इसम समना हाइरबदा उहै उ पांबिदी ओइबा अदुगा महै यानदबा उ पांबिगुमना थोकनेना इन हाइजनिंगी को अमा खतंग हाइदी मी चामगी मनुंगदा अमा नीना अदुमाइना हाइ ओइरंबसु याय को हाइदी ओइरंबा याय हाइबा मतलब हाइदी कंडीशन हाइदी अनाब अमगी मनाक्ता अमना चप्पा अनाब अमना कौरगा अनमगी मनाक्ता चप्पा मतमदा ngamnadaba matang oiramba yai adu adugyamna lana ubibadi fatte kaino haitadi adongisu songi ima ipa ichini naw mayam do naba matamda hospital da puraga layenga dorineba thajaba ama haibado thajaba do mathau yamna tai haiba ado somna akoigi lusisina hajigi rimsta tawriba jenimsta tawriba akoigi ichini naw imanabi mayam su tawe ko ado sister mayam sida thajaba do thambidragadi somgi imung manungi family gi mi narakba matamda thajaba thamdragadi kamaina somse layeng bada kamaina layeng ba puba chapa ngamgadoino thadokpa aduna mioi begi wakhan koksida thajaba haibase thajaba thambigadabani aduna nurse gi thajade noina samana moidi bp bo onbirangadra haibado wakhan do yamna aranba wakhani haina aina haijaningi ai tawdi manipuda tawjaramde adui taraga su akoina matam training tawringe matam dadi aduki matik nurse yaudana thabam ta oibe yaroi nurse laktragadi noi gi hida kanana kapi noi chatliba anaba mayam do kamaina anaba phara ino haibado adu isai thanda wakhanda isa ithanda wakhanda khoi khanbi gadabani na ina haijaningi ko ado akhoi gi yumlomda mayamna ubiri bado uba khatang na mi se mioi se akhoi gi nga khatang gi oiba somna layeng machapadang ha khatang gi ubado aduna aseng bang haktani haibadi ai haijaning de ko kaino samna hairabad ai gi sigi khusa manga je ko khusa manga ai gi ne ba ko ai gi oriba ai gi khusa manga si bokta isona manadana khetnana aniem awang anoiba atien ba haina khaibirami ko asmaina chapmanana mimi gi behavior haidi khitang khetnana dum ubo erangani haina ina isam samna haijaninge ado mayam megi comments matang saida loi sanjarage aina comments pathok pada soikilan ki be yauta so imaleba iram damda leibiri be ichini naw mayam singna nghaida ba haida ba yau ki bataraga su aduna ngakpigani haina haijaninge aina